सोशल मीडिया फजदब थागलुबगे जेल यौख्रे सोशल मीडिया कांग्लुप मसेल की मरक्ता नुंगाइतब थोकदोकसिंग थोकपा याबा अमसुंग मी अमगी मिंगचत थीबा वाफमसिंग थागलुबगीदमक्ता सिंगजमई पुलिस स्टेशन की कस्टडीदा लेरखिबा मोंगसांगई मयाई लेकाइदगे वाइखोम हेमंता ngasi district and session judge Imphal West na judicial remand pibadagi jail da thajinkhre waikhom hemantana social media da kangluk naiba mongda phajadaba wahai sing social media da thagalakpagi mayokta lilongdagi MD Askar Ali kauba amana singjamai police station da wakalakpadagi mahak haukiba numit kharani gi mamangda phakibane police na hemantabu ngasi district and session judge Imphal West ke court ta puthokibane mirabai ahak leiringai da pasoi kendra da sengi awat pa amata lehelloi पासोई केंद्र की MLA AK मीराबाईना पासोई केंद्र की मिहुट ओइना लेरिंगाइदा केंद्र सिदा सेंगी अवाटपा मता लहेल्लोई हाइना फोंगदोखरे MLA AK मीराबाईना मियाम दहाई अयहाकना केंद्र सिगी मिहुट ओइना लेरिंगाइदा मियाम की चेंगी अवाबा मता लहेल्लोई हौजिक लेबा की ओइना वानरबा मतम सिदा लेंगा की माइकैदगी पिरकपा खकनतना अइगी माइकैदगी अगंबा पुथोक्तुना मियाम की चाखुम की लान की अवाबा अदु ngaktokani हयेंगदगी हौना केंद्र सिगी ओइना चही तरुक की मथक्ता लेबा मिपुम खुदिंगमक चेंग केजी मंगा मंगा पिरगने अवाटपा मता लहेंदना पुमनमक थुंगनबा येनगने लाइसेट असिना मरम ओइदुना थेंगनरिबा अवाबा सुफम नोंफम लेतबगे अवाबा अमदे लाइसेट असिना इमुंग मनुंग काइना हनबगी मैसा लांगलिबा असिदगे ngaktoknaba honabada MLA ama oina angamba thakta honagani haiki wabgai gi MLA boycott tawre club wabgai SC gi manung chana leiba irong se saba mayai leikai gi club amade irong student and social welfare club na konba mafam singi ahal sing advisory amade club asigi executive body gi apunba mifam ama SOP ngang na pangthoktuna wavgai SG MLA MD Fazur Rahim boycott tawre haina irong student and social welfare club ki president MD Arif Muhammad Ali na thadorok cherol amana phongdorok le cherol asina hai mifam aduda laukiba warep singde haukiba kumja 2012 amade 2017 gi election singda MLA Fazur Rahim laikai SG ahal sing amade club ka phaminaraga masana khuyek piduna tawgani hairamba chakhut thorang sing thabakta onthorok tabana maram oiraga MLA bu ISSWC amade laikai asigi miyam na boycott tawre laikai asigi miyoi singna club amade miyam gi warep ki mayok ta salamba targa de miyoi adugi mathakta club na akan ba action lakhot kane MLA na laikai asigi miyam da thawoidabugi mawong da chakhot thorang tawdabata natana laikai asigi hogolak liba naharol singna tawrak pathabak singda mateng pangbidaba amade covid ki luraba tanja asida miyam gi khanduna honaduna lakliba ISSWC bu covid task force sembada nathaiduna thamlamba sibu club asina akan bamong da condemn tawwe makata na club asina changsilak pathabak thoram singda miyamna support taw bahaina su ngasigi mifamna mot amata oina yanaki haina cherol asina makata na phongdorok le covid ki saitheng phanglaba singda lemna ambulance service piri covid ki ani suba laichet asina khamthengna wahalaba matam asida Saina Institute of Medical Science Manipurna covid ki saitheng phanglaba awaba imung singi damakta lemna ambulance service tha asigi taraga taretagi piduna lakba aduna ngasi fawbuda punna mi masing chahumga humbudraga nithoi fawbuda mateng pangbang amkhre hairi Saina Institute ki managing director Suraj Kumar na phongdorokpagi matungin na kana laijadraba private ambulance natraga lanai gari waibada khudong chadraba imung singi damak khanduna Simas helping group na lemna ambulance service asi miyam gi mateng kharada oidabasu pangbagi pandamda hogdokhibane mahang na hai positive case nongmagi hengalakpagi matungin na miyam gi demand su nongmagi hengalakle mathok taba ambulance ta hapnaba oxygen gi awat pasu adumak mayok na bayawe hojik ambulance ahumna Manipur gi district kaya da mateng tawri amasung makata na singi mafam singdasu yauksinana ba honari hairaduna ahing nungthil khangdana tawjariba service asida miyam na su driver sing asibu corporate tawbina basu appeal tawrokle Thoubal district tasu PSA oxygen plant CM na sangakhre district taraga taruk makta oxygen plant lingkhanaba honari chief minister nongmada D5 oxygen cylinder kunganithoi dagi kungamari phauba puthokpa ngamba PSA oxygen plant ngasi Thoubal district hospital complex ta Manipur gi chief minister N Biren na sangakhre loinana Thoubal amadi Kaching district ki hojik oiriba COVID-19 pandemic ki phibam gi matang dasu review meeting ama Thoubal gi DC office complex ta pangthokre review meeting adu da Thoubal amadi Kaching district ki manung chana leiba kendra singi MLA sing DC sing medical team CMO amasung CSO saruk yakhe mifam adu da kendra gi MLA sing na covid laisat ka mari leina magi kendra gi hojik oiriba amade paikhat liba thabak sing amade awat pasing adu marik sumna CM da paudam khe CMO amade DC na su lairiba phibam ase CM da khangan khe thauram ase ga mari leina chief minister na hai district taraga tarukta oxygen plant lingkhana ba honari hojik makidi ngasi install tawriba oxygen plant ase Kaching amadi Thoubal animakta sizinnabiyu manpower gi awat pa department ka tanaraga athuba matamda yangsingani CM na hai doctor gi mathok tawhanse
अनाबसिंग यारिबा मखै ngannna khangdoknaba miyamna test tawthokpiyu amadi laina asidagi ngakthoknaba vaccine soidana kapthokpiyu sahi asigi march thada ahanba web ki covid ta anaba miyoi kunga mari muktang ngairurabane laina asi laksinba ngamle haina leirurabane adubu april thadagi anisuba web asi laktuna hojik state asida awaba mayoknare anaba masing khangin hengalakle laibak asina khwaidagi henna awaba thengnari basi oxygen amadi phamungi khudong chadabane cryogenic medical liquid oxygen plant ama linkhanaba hotnaba haibasi aruba amane adubu laibak favadagi oxygen gi awat palai tringaida oxygen plant sing mathang state asida linkhatpa ngamlai masigi damak punna thabak tawminari ba khudingmakpu cm na thagatpa phongdokhi cm na makha tana hai ani subo web asigi mahik mawong ase karino haiba masak khangdriba laina ne maramaduna matam gi leiriba information adu miyam da khangan ba mathau tai miyam na su blame game tawba kana roi negative propaganda tawbigano hawjiki aruba tanpham sida de karem kathai na ba made phagi pharangi mawong tawbiganu haina su appeal tawkhe vaccine gi matang da paladuna cm na hai aikhoi pumna mak vaccine kapthok minase vaccine asina miyoi bagi punsi kangadawri bane yum sangduna mass drive tawba amade namduna test tawhanbagi matam oire aikhoi punna lanthengna ba mathau tai laina asida akiba phauroise nganna khangdokpa nganna hida kapthokpa se tawrabadi karisu kiningai oiroi adubu laina ase hanagi laina leiba midana hena sathiba maramna doctor singna hanagi anaba leiba singda priority piraga yengbiyu lainga ki maiki dagi su pangba yaba mateng pangge covid anaba poloi bagi matangda palladuna cm na dc singda hai poloi bagi team thamduna thabak tawba hore task force local level da thamlavane maramaduna local club amadi cso singnasu dc singa tana biro maduda sangba senfam laingak na puthokani hawjik amaga yengsinabagi matam natte suggestion tawbirakpada laingak na harauna lawgani miyam gi matengi damak covid grievance cell amadi cm grievance cell hangduna thamlei Lilong Kendra gi MLA Antas Khana Lilong Kendra gi Nur Hospital amadi Amina Hospital da Covid Care Center thamaning bagi apam phongdokhi Hairo Kendra gi MLA Radhesyam na Covid ka mari lainaba khudingmak vaccination gi matang amadi Covid positive oidaba mi ama leitaba mahik aduna kadai fauba amadi kayam kuina leiba ngamba amadi ngamdaba hairiba singa sigi matangda marik chumba miyamda pihaning bagi amadi public awareness ka hena pihaning bagi apam phongdokhi Wavgai Kendra gi oina anaba ama lerakpada karamba CMO na Thabak paikhat pigatagi haibagi matangda tangdang bakhangan binaba MLA gi maiketagi phongdorokpada CM na khudakta warep lawduna hawjiki oina kaksing na painaba pauktak pikhi aranba yumpham yaudaba paune yeknabagi khujil thorangni pripak tha asigi chechat kunga mapanda yeknaba India gi colonial national media ama anida amadi India na yai thaduna pangthakraba masana masabu kanano masak khangjadraba mi minukhang ama anina social media da upload tawduna thagalakpa 3 Manipur insurgency leaders kill in Myanmar in group class haina mingthonba heading the phongkiba upload tawrkiba pausing adu aranba yumpham yaudaba pauni yeknabagi khujil thorangi haina pripa ki cherol amana haide aina thinkraba people's revolutionary party of kanglaipak pripa ke department of publicity and propaganda gi publicity officer achobana thadorok cherol asina hai hairiba pawasi indiana lisang sina lamdam asida ireiba ki mangkiba ningtamba amuk hanjil handuna ningtamba chakhotpa manaba khunai ama pinabagi damak chathariba ningtam yawol iho asida ayeda pan thoknaba amadi khurau thanganaba thawaina satharakpa colonist India gi achoba sabotage propaganda amane ningtam yawolup manungda problem leiba malhanduna thawai haksang ani makathokpaga loinana party gi thodang kokthakta haptuna siba changba ani gi langdaida thawai khubakta haptuna ningtam yawol chathariba yawoloi sing khurau thanganaba honarakpa yengnaba India gi achoba loktunaba asida ireksha singna thoidokna pungning hanthanigai maram leite India da imung tara gi manungda ama active covid-19 case lai study India da hojik imung tara khudingi imung amada active covid-19 case ama leire amasung leibak asigi imung manga khuding imung amana leiminaba natraga anakpa mari mata singi marakta leina asina maram oiduna leitaba thengnari haina survey amana haire covid tracker na hairi madude India gi imung tara gi manungda yamdrabada imung amagi miyoi ama covid-19 infection lei amasung imung kun khudingi hek leiminaba sing natraga anakpa mari mata leina asina thokhonba misi thengnari tracker asina masa mau faraba miyoi singi marakta covid na sianbagi thogdoki chang wangna report tawre Survey asigi matungina chada yangkai nipan dasmik mapan na COVID na siyan kiba miyoy ama laina asi nadringay da hagsanggi asoyba amata uttana masa maufa na laiki haina phongdok na raking Survey asigi matungina laina asina naha oiriba singi marakta hena mi khwaidagi yamna sihalle laibak asida laina asina siyanba singi manungda chada 33.2 ani sahi nifu mangagi makhada leiba singda thoe mising apumbagi chada 13.8 sahi 13 amasung 35 marakta thokle amasung Sada taraga mapan dasmik amana sahi kuntraga taruk amasung nifu mangagi marakta thokle
इमुंगी मियोय अमा नारकद्र नत्रगा ट्रीटमेंट फंगलोइद्र हाइबगी मतंगदा पाक्सना किनबा लई लाइना असिगी थांगै सेंगबा केस मसिंग हंदद्रिबा फावबा अमसुंग मियामना खुदोंचादबा का हेना मायोकनबा तौदना लायेंगबा अमसुंग ऑक्सीजन फंगबा हौद्रिबा फावबदी अकीबा सि लैखिगनी ट्रेकर असि महौसाना ऑफिशियल थ्रेड लाइन दगी चयोल अमदगी अनि फावबा हानगनी फिबम असि मथंगी चयोल तरुक्तगिना निपान फावबदी ऑफिशियल थ्रेड लाइन दा उदबा याय इंडिया दा अमुखना कोरोना ना ख्वाइदगी मरु ओइबा इशू ओइरे अमसुंग इमुंग अमदा थेंगनबा कंफर्म तौबा केस मसिंग अमदी लाइना असिना सियनबा मसिंग गवर्नमेंट की ऑफिशियल मसिंग दगी यामना हेली हाइबसे स्टडी असिना उडले मसा मसाना ILI इन्फ्लुएंजा लाइक इलनेस 9 लायोंग सिंह फोंदोकनबगा मसाना कोविड पॉजिटिव केस रिपोर्ट तौजबगा मानै हाइना लौबा याय असुमना महौसाना केस खरदमा कोविड इन्फेक्शन खंदोकनबा टेस्ट तौनै फिबम असि लैबना टेस्ट तौबगी चांग नेमबा से पॉजिटिव केस मसिंग नेमबगा मरी लैनबा याय कोविड-19 ट्रैकर की सर्वे असी 2021 की जनवरी 13 दगी मे 28 फाउबदा लोकसभा सेगमेंट समगागा निफुनिथोई मक्ता चथगिबने सर्वे असी मियोय लिसिंग निफु मंगागा चात्रुक मरिफु मंगादा पांगथोखिबने रेस्पोंडेंट चादा 53.8 मखोय मसा नत्रगा इमुंगी मियोय अमा कोरोना वायरस पगलकप याय हाइबगी अकीबा लैखे इंडियन गवर्नमेंट लाइचत सिगी क्राइसिस असी निंगथिन हैंडल तौखिब्रा हाइबगी मतंगदा खेनबा पाखुम सिंग लैखे चादा 94.8 ना क्राइसिस असी गवर्नमेंट निंगथिन हैंडल तौवी हाइखि अमसुंग चादा 94.3 ना निंगथिन हैंडल तौदे हाइखे चादा 93.9 ना कोरोना वायरस की मतंगदा हेंजिनना किमल्ली हाइखे ICU वेंटिलेटर ऑक्सीजन सप्लाई की मतंगदा चादा 51.3 ना असिगुंबा आइटम सिंग मथौ ताबगा लोइना लाइन फंगबा ngमखि हाइखे रेस्पोंडेंट चादा 53.3 ना वाना होनरबा मतुंग आइटम सिंग असि फंगबा ngमखि हाइखे अमसुंग चादा 9.3 ना कन्न होनरबसु पोषक सिंग असि फंगबा ngमखि दे हाइखे नर्मदा अमसुंग ओलंपियादा बेस्ट लिरिसिस्ट अमदे बेस्ट पॉपुलर चॉइस अवार्ड पिरगनी एटेरेक आर्टिस्ट ट्रेनिंग कम एजुकेशनल रिसर्च सेंटर एटेरेक नसिंदुना पांगथोकलिबा निपालक सुबा ओपन मणिपुरी मॉडर्न सॉन्ग कंपटीशन 2021 की अहानबा राउंड टॉप 15 सेलेक्शन तौरे बेस्ट लिरिसिस्ट अवार्ड 2021 ना चुंखाम नर्मदा ना इबा माइथोंग मोमोन नोक ना हाइबसिदा पिरगनी अदुगा बेस्ट पॉपुलर पीपल चॉइस अवार्ड 2021 ना माइथोंग मोमोन नोक ना कौबा इसै सखिबे ओलंपिया गुरु मयुमदा पिरगनी हाइना एटेरेक चेरोल अमना खंगलकले चेरोल असिन हाई कंपटीशन असिकी टॉप 15 अदुदी लिकलांगंबी ओलंपिया मार्टिना रोहित आलिया विद्यानंदा समानंदा रेमशन आरटी दयावती अमरजीत लिंदा भगत डोली मंगिराज रोविंसन याइफबी पायल अमदी जिनिता ने पांगथोकलिबा कंपटीशन असिकी फाइनल राउंड दी स्टेज परफॉर्मेंस ता पांगथोकदबा मरमना हौजी कोविड-19 पेंडेमिक ना मरम ओइरगा मियाम पुनबा यारबा मतमदा लाउथोकसगनी हाइरे टार्जन स्टार जोलारा प्लेन काइवदा सीख्रे इजिप्ट जून अमदगी कोरोना वायरस की रेस्ट्रिक्शन लेररोय हाइना कैबिनेट हाइख्रे